Hello mayam, channel asibu nungsibiduna subscribe tawiriba subscriber singbu ahanba maktada ikoknuna khurumjari ngasi emuk mayam gi damakta puduna laksari Chayol gi oiba rashifal June gi tang amadagina June gi tang taret phawbagi 2025 ki hapta gi oiba rashifal aduni ahanbagi rashi asina mes rashi Chayol asi adong wakhal khara sarangnarabasu budi loksingdi thokani mapa lebaka leinaba mari hena phagatpa ngamgani karbar amadi sendol labisu hena pakthok sakthokani mahiroi singi academic career hena phagatkani adubu competition gi thabakti khara sonthagani loinana langphai karbar su pangkan kanaroi lau singugi pothok hanthagani pukning wakhal su inung nungai roi dori mathangi rashi asina brisha rashi Chayol asi lenga ka aphaba mari leinagani achawa sangsingna adumbu hena sanbigani sarkar gi thabak thibada mai pakpagi phal sauna pi mahi masingi lambida pukning sangani karbar gi line su kasin koya yogani nungsinaba nupa nupi ani gi mari su matol longani chawkhat khongthang hena mai pakani adumakpu mi gi misaudi khara mayoknagani masina thengnaba ngamnaba hotnaba mathau tai mathangi rashi asina mithun rashi Chayol asi competition gi exam singba thabiyu mai pakpagi chance yamna wangna pi thabak thoram kharada kok siklabasu ayambadi mapung phana santainaba ngamgani oja guru singi mating phangduna athuba matamda isana pangthoke khanba thabak pangthokpa ngamgani lanthum amadi isa isu phangu haibasu lei adubu maram leitana amadi mafam marang khangdana langphai tuphaidi chapiganu mathangi rashi asina karkat rashi Chayol asi isada hena hainingba poktuna suning nomningba pokani anau ba gyan loksing phangani lau singu amadi farm na singba tawbasing kanagani karbada gari yonthok yonsin amadi sales santokpagi thabak tawbasingna amukka hena kanaba phangani mahi tambada mangjin thagani isana pamjaba thodok thokari adubu wachat wanombagi thabakta khoirang khosaunagani mathangi rashi asina sing rashi Chayol asi isaga hena sanaba sinpham ama phangu haiba matangni isagi karbar hena pakthok sakthokna tawba ngamgani mahiroi sing masagi mahaida pukning lupkani lenga ka mari leinaba thabak tawbada mai pa u haiba matang su oi anauba gari tongu haiba su lei samaj ki yaifana ba thabak tawninggani adumbu miyamne hena sakhang bigani adubu saba thakpagi maramda khara section biyu mathangi rashi asina kaina rashi Chayol asi yekna tingkhang khara kumgadawri aduna hiram khudimakta haisingba darkar oi ithak thongba singa karisu natabada nungainadaba thodok thokpagi phalsu piri adubu nupi maridagi saukhatpa yaifabadi piri migi sendol singdokpa ngamgani senthok lambi yaimarap oina phagani isana tawriba thabak aduda hena phagatpa thak amada lakpa ngamgani saba thakpasu haugani mathangi rashi asina tula rashi Chayol asi adom ayamba hiram khudimakta break pharap chatpiu thoidokna lenga ki phamnaiba amadi achau asang singa loina tinabada khu senbiu maram leitabada wa yamna ngangbiganu apam nungsigi lambidasu khurau thanggadori lau singu amadi pham tawbasingsu kaya pangde adumakpu isana honage natraga tauge khanba thabakta pukning ani longdana kanna honabiyu mai pakani mathangi rashi asina brisak rashi Chayol asi adom tawru ba thabakta mai pakani yeknaba maru lukani mari mata amadi tinaba marumapang singdagi kanaba mating phangani isagi personality hengatpa ngamgani ana ye kokani sel thom marang gaigani amadi isagi laibuk mapa chumgani anauba yaifa thaurang paikhat piba yai adubu sel yamna lakpagi matik isagi sensatsu hengatkadawri mathangi
Rashi asina Danu Rashi Chayol asi Rashi asida pokpasing afaba phalna namna pi thoidokna karbar tawba miyuisingna amukka hena kanaba phangba ngamgani mahiroi singisu Chayol si afaba matang oi isana honagi khanba khutimak ninghannadana pangthoknaba honabiyu sel thum marang kaigani adubu sel sandokpagi karbar tawbusing amadi thikada senjau thadabasinggi oinadi tawdringaida hana tungmang ningthina yenglaga tawbiyu mathangi Rashi asina Makar Rashi Chayol asi isagi laibak amadi mangal arsibatna puduna afaba lambida mai pakna satpa ngamgani karbar sauna tawbusing hena sauna mai pakpa ngamgani lamtu koigani pukning haksang animak tuna nungaiba ngamgani miyamna adombu hena pamnagani isagi wangangna mibu chingsinba ngamgani haibasi khangna chatlabadi amukka khudong saba phangani isni inaw singi marakta laiba marisu hena phagatpa ngamgani mathangi Rashi asina Kumbha Rashi Chayol asi ado Mahabharat ki karnagi laibak kumbani masi khangna chatpiyo adumakpu isagi laibak ki thawan misaki mapandagi sei kaba ngamgadori Chayol sigi adongi laiwa haibadi shuba nomba leptaba amasung isagi humang mamalgi mahaina sanagi kairak thabagumni haibasi matang khangna chatpiyo adomna tawba ngamdaba amatta leiroi afaba sangati nabiyu isagi pukning wakhal phaksin bidana ninghannadana thabak tawbiyu mathangi aroiba Rashi asina Min Rashi Chayol asi sanaroi singi Chayol ni haibasi khangna sanaroi singna honabiyu sanabungda isagi matik mangal uthokpa ngamgani mina adombu hena khangnagani angam athau amadi senjau paiba singna su sanbigani sendanbagi lambida sei kagani farm tawba amadi lahu singugi sinfamda laiba singsu kanagani competition gi thabak thoram khudingmakta mai pakpagi chance yamna wangna lei channel asibu subscribe tawbiramba amadi video asibu like tawbiramba share tawbiramba kawbiganu